Manipurgi apunma Shaktamda Singnarakliba Safu Pumnamak Mda nasu Chapchana Thengnagani amadi compromise Touroi haina Dr. TOMBI na fongdokre. Chief Minister Tararak Sillabasu Kuki Singna Taliba Manipur Thugaibagi demand asidi Manipurda Khoiri Naufam Takiba Yelhomi Singnadi Sukya Yabangamloi. Chief Minister da fazadaba wahai wata sizinaduna chaibagi mahutta aikoi punna saugatminaduna laingak asi hena mapangal kanba laingak ama oihallasi haina Sip Senagi President TOMBI na fongdokre. Babu Parada leba Sip Senagi office ta Manipur Democratic Alliance ki member sing yauna pangthokiba paugi mifam amada wafam sing asi fongdokladuna mahakna makha taraduna hai maitei haiba furup asi masagi lon mayek amadi puwari leizaba leibak ama oina ningtamna leijaramba leipak amani mapangal leikraba British sing na fauba ipa ipu singna thangten khaktamak paiduna lanthengnakiba adugumba furup amani maram asina Manipur lamkhaibu thugaigani haina sagatliba manglan tarai oithokloi. Manipur na India da tinkrabasu Manipur buthugaibagi hak kana amatada leite. Manipur gi apunmagi Shaktamda Singnarakliba Safu Pumnamak Manipur Democratic Alliance na kaidawnungda compromise Touroi. Hauzik asi Chin Kuki Furup ki tongan malup kayana center da lobby tawduna Manipur gi puwari asibu semdok semjin tawduna maitai singbu lana uhannaba hotnari adubu pumnamak adu arembada tagani center na Kuki sing asi kanano mayek sengna khangi maram asina hauzik chathariba lan asi pangkui kuiroi Kuki singna Biren government thugaiba pamliba asigi maram miyamna henna khangnarba wafam amani Kuki singna taliba demand asi Biren government leiriba makhai oithokloi haiba Kuki singna khangi maram asina Manipur kansi hairabadi aikhoi masel amana ama hunbagi mahutta laingak asibu saugatuna henna mapangal kanba laingak ama oihallasi haina mahakna makha tana fongdoki paugi mifamaduga mari lenana MDA gi chairman Dr. PH Jilasana Sarmana haikibada hauzik Kuki singna maitai singda chatharakliba lan asi foreign power kharagi achauba matenga loinana landarakpani haibasi mayek senglaba wafam amani suspension of operation gi marumda Kuki singna chathariba lan asi center na khangdaba nate hauzik central leader singna sugi matangda abrogate tauba natraga taudabagi matangda kanna khanari matang asigi khudong chaba lauduna MDA gi maikaidagisu India government amadi Kuki militant sing ani gi marakta lairiba su asi Manipur gi laimaida chana handanaba taksilagani haina mahakna haiki